Hi, welcome back to my channel. I am Dr. Nihar Sinam and ngasi si video sida Hongna eyelid surgery tawagi matangda discuss tawse. Eyelid surgery se Hongna tawba mafamda tawsalubadagi yam offer pi haina tawsalubadagi mitche yam phajadaba yam sokpa yamna yengma nungaitaba phibamda lakpa mi miyam ama ai thengnagre. Adu Hongna tawba mafamjigi kari problem leiba yagi haibado adu ma discuss tawminasi. Ahanbadadi tawriba doctor do qualifications sudaba oramba yai or experience watpa oramba yai. Qualifications watna tawba haibaze plastic surgery tawba haibagi mit semba haibagi yamna fine surgical skills changi chahi kyanoma training tawra matungda khoigi khut haiba develop tawba hand eye coordination develop tawba macha structures ta semdok semjin tawba hainaba haiba machangi and experience se yam leragadi karamba mitta kamaina semaga chanagani phajagani kari tawraga kari tagani habdo adu khangbo amasu darka oi. So first of all di adu watpagi tamnaba or experience hengatnaba Hongna tawbiba oramba yai. Ani subadana operation tawba mamangda planning and discussion sumgi apamba pamjadaba mong kai tawraga chanagani kamain tawsike sigi discussion se tawdaba matam save tawnaba thabak atai da mai onjanbi hanaba natraga experience watpagi kari tawraga kari tagani habdo adu masana khangdabagi or discuss tawraga zu sumaina pame na somna hairaga zu doctor duna taw thokpa ngamoidaba oiragadi discussion se hek avoid tawbi yawi. So one size fits all mi khudimaki chap manana operation tawsanba se sizu problem amani discuss tawdramina natraga discuss tawraga zu adugi discussion da hainari wada tawthokpa ngamoidamina mi khudimak the same way da tawsanba adudi mi kharda chana gani mi kharda chana roi mi kharda na natural man bi ai mi kharda na mu pakcha da bi ai sigi problem ama se zulai sigi discussion je tawdraga di amuk time saving oi pungkhai ama discuss tawbi yawi pung ama discuss tawbi yawi ai mi gi operation tawbada adugi do tawdraga di mina appointment hena thamaga natraga thabak atai da mai onjhallaga Hongna tawbiba ngamba oiram bi ai. Matangdana quality and hygiene compromise tawba yawaramba yai. Any operation tawba habse operation room gi cleanliness maintain tawba ma changi instruments aphaba sizinaba ma changi phatrakanda sindokpa and instruments se sizinari khudingi akhoina hidak ta tingba or autoclave tawba sterilize tawba kawi mahik amta yawdanaba and then operation tawba matamda khoina sizinariba lung gauze pieces hidak ke kaze reuse tawdaba especially hidak betadine gumba or akoigi anything sizinabada chamnaba khoina mahi ma sizini adugumba se ngarang hangdokibdo sizinadanaba hidak kapa khotpa je reuse tawdanaba and akoigi operation tawba matamda nakanda phi thaba je just chongdanaba khotanaba khatang natte adudo clean oiba sterile oiba pura aphaba mahik yawdaba phi ne autoclave tawraga process tawrine or plastic sheet oina sizinaba zu yawi packet lakpa. So si mayam se maintain tawnaba hotnabada sizu paisa changi and sida ano packet izu mayam hangini sida only lang khatang hangdoga aduga atai process mayam do phajan tawdraga yam hongdana cost cutting tawba yai but admai tawbaje phatte so few thousands kadang save tawnabi damakta sumaina cleanliness yam watlaga hygiene watlaga quality yam handaraga operation tawbaje phatte. Langzi zu Hongna tawba mafamsida langze reuse taw natraga aremba langze hidak ta tingaga reuse tawbra natraga soidana hangdokiba langdo sizinadribo oiraga zu amuk tingaga process ka tawraga sizinabra anobo packet yi hangdabra ngarang kapkiba hidak to ngasi amuk kapnaba sizinabra numit khar sizinabra ngarang hangdokiba bottle lagi akhoi gina mahi ama akhoi gi sum isingi type ta chamna khonam sizinabdo ngarang nan hangibdo
ꯑꯗꯨ ꯇꯨꯡꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯡꯈ꯭ꯔꯒ ꯅꯨꯃꯤꯠ ꯈꯔ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯪꯒꯁꯀꯨꯝꯕ ꯒ꯭ꯔꯣ ꯇꯧꯕ ꯑꯗꯨꯝ ꯍꯧꯕꯅꯤ ꯑꯦꯟ ꯗꯦꯟ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁ ꯀꯩꯀꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯗꯣꯛꯇꯔꯗꯨꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯃꯥꯅ ꯇꯧꯅꯤꯡꯉꯤꯕ ꯁ꯭ꯇꯦꯞꯇꯣ ꯂꯧꯕ ꯉꯝꯗꯕ ꯌꯥꯎꯏ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯟ ꯍꯥꯏꯖꯤꯟ ꯃꯦꯟꯇꯦꯟ ꯇꯧꯕꯁꯨ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯁꯤꯗꯁꯨ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯅ ꯈꯜꯂꯦ ꯁꯤꯁꯦ ꯑꯦꯖ ꯑ ꯆꯦꯂꯦꯟꯖ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯃꯦꯕꯤ 600-700 ꯔꯨꯄꯤꯁ ꯈꯛꯇꯪꯒꯤ ꯄꯣꯠ ꯆꯩꯅ ꯇꯧꯗ ꯌꯥꯗꯦꯅ ꯇꯧꯕ ꯌꯥꯏ ꯕꯠ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯔꯒ ꯇꯨꯡꯗ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯐꯖꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯗꯦ ꯇꯨꯡꯗ ꯀꯣꯟꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯀꯥꯟꯗ ꯍꯪꯕ ꯃꯇꯝꯗ ꯐꯖꯅ ꯈꯨꯝꯕꯤꯗꯦ ꯑꯦꯅꯤꯊꯤꯡ ꯍꯥꯏꯕ ꯀꯥꯟꯗ ꯐꯔꯛꯀꯅꯤ ꯍꯥꯏꯔꯒ ꯀꯔꯤ ꯃꯔꯝꯅ ꯁꯣꯏꯔꯤꯅꯣ ꯀꯔꯤ ꯇꯧꯔꯒ ꯐꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯗ ꯊꯣꯛꯈꯤꯕꯒꯤ ꯐꯣꯇꯣꯁ ꯀꯩꯀꯥ ꯎꯠꯄꯤꯕ ꯑꯦꯟ ꯐꯖꯅ ꯀꯥꯎꯟꯁꯤꯜ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯕ ꯌꯥꯝ ꯌꯥꯎꯏ ꯁꯤꯁꯦ ꯃꯦꯕꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯋꯥꯠꯄꯒꯤ ꯗꯣꯛꯇꯔꯗꯨꯅꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯇꯝꯗꯣ ꯁꯦꯐ ꯇꯧꯅꯕ ꯑꯇꯣꯞꯄ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯣꯜꯔꯦꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯃꯤꯗꯨꯗ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯗꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯣꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯅ ꯍꯥꯟꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯧꯈꯤꯕ ꯃꯤꯅ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯃꯦꯟ ꯗꯣꯛꯇꯔꯗꯨꯒꯤ ꯇꯥꯏꯝꯁꯦ ꯃꯤꯅꯤꯃꯥꯏꯁ ꯇꯧꯅꯕ ꯃꯥꯔꯀꯤꯡꯁꯤꯅ ꯃꯤ ꯑꯃꯅ ꯇꯧꯕꯤꯕ ꯌꯥꯎꯏ ꯗꯣꯛꯇꯔꯗꯨꯅ ꯁꯥꯏꯠ ꯑꯃꯈꯛꯇꯪꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯑꯣꯄꯔꯦꯁꯟꯗꯣ ꯄꯨꯂꯞ ꯇꯧꯔꯒ ꯁ꯭ꯀꯤꯟꯁꯦ ꯑꯇꯣꯞꯄ ꯃꯤꯗ ꯐꯣꯠꯍꯟꯕ ꯌꯥꯎꯏ ꯑꯦꯗꯚꯥꯏꯁ ꯀꯩꯀꯥ ꯄꯤꯕꯁꯤꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯧꯕ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯇꯥꯏꯝꯗꯣ ꯁꯦꯐ ꯇꯧꯔꯒ ꯑꯇꯣꯞꯄ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯑꯣꯔ ꯃꯊꯪꯒꯤ ꯄꯦꯁꯦꯟ ꯌꯦꯡꯕ ꯍꯧꯅꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯍꯦꯛ ꯌꯥꯎꯏ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯣꯄꯔ ꯀꯦꯌꯔ ꯂꯧꯗꯕ ꯃꯐꯝ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯍꯣꯡꯅ ꯇꯧꯔꯨꯔꯒ ꯃꯤꯠꯁꯦ ꯌꯦꯠ ꯑꯣꯏ ꯌꯥꯝ ꯃꯥꯟꯅꯗꯕ ꯌꯦꯡꯕꯗ ꯑꯁꯦꯡꯕ ꯌꯥꯝ ꯃꯥꯟꯕ ꯁꯦꯝꯗꯣꯛꯄꯗꯁꯨ ꯌꯥꯝ ꯂꯨꯕ ꯃꯑꯣꯡꯗ ꯁꯦꯝꯈꯤꯕ ꯐꯅꯌꯥꯝ ꯁꯦꯝꯃꯁꯨ ꯌꯥꯝ ꯐꯖꯕ ꯅꯦꯆꯔꯦꯜ ꯋꯦꯗꯨꯗꯤ ꯁꯨꯡꯇꯥ ꯇꯥꯔꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯦꯛ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯁꯣ few thousand rupeesꯀꯤ ꯀꯣꯁꯇꯨ ꯁꯦꯐ ꯇꯧꯅꯕ ꯐꯣꯔꯦꯟꯒꯤ ꯇꯥꯏꯞꯇ ꯃꯄꯥꯟ ꯂꯝꯒꯤ ꯇꯥꯏꯞꯇ ꯑꯥꯏꯂꯤꯠ ꯁꯔꯖꯔꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯇꯥꯡꯕꯗꯤ ꯅꯠꯇꯦ ꯁꯣ ꯄꯩꯁꯥ ꯁꯦꯐ ꯇꯧꯔꯤꯅꯤ ꯍꯥꯏꯅ 80-90% ꯁꯦꯐ ꯇꯧꯕ ꯅꯠꯇꯦ ꯖꯁ 5,000-10,000 ꯁꯦꯐ ꯇꯧꯕꯒꯤꯗꯃꯛꯇ ꯃꯤꯠꯁꯤꯗ ꯔꯤꯁꯛ ꯑꯆꯧꯕ ꯑꯃ ꯂꯧꯕ ꯆꯤꯡꯉꯤ ꯌꯥꯝ ꯍꯣꯡꯕ ꯃꯐꯝ ꯊꯤꯔꯒ ꯇꯧꯔꯨꯕꯁꯦ ꯑꯦꯚꯔꯦꯖ ꯔꯦꯟꯖ ꯑꯃꯒꯤ ꯇꯧꯕ ꯃꯐꯝ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯐꯝ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯗꯣꯛꯇꯔꯅ ꯇꯧꯕ ꯃꯐꯝꯒꯤ ꯃꯔꯛꯇꯨꯗ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯈꯔ ꯍꯣꯡꯕ ꯊꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃ ꯀꯝꯄꯦꯌꯔ ꯇꯧꯔꯒ 3,000-4,000 ꯈꯦꯠꯅꯩ ꯀꯥꯏꯅꯒ ꯕꯠ ꯃꯐꯝ ꯑꯐꯕ ꯗꯣꯛꯇꯔ ꯑꯐꯕꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯠ ꯗ꯭ꯔꯥꯁꯇꯤꯀꯦꯜꯂꯤ ꯌꯥꯝ ꯍꯣꯡꯅ ꯇꯧꯋꯦ ꯍꯥꯏꯅ ꯍꯦꯛ ꯆꯣꯡꯁꯤꯜꯂꯨꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯗꯤꯁꯀꯁ ꯇꯧꯔꯤꯁꯦ ꯁꯣ ꯂꯥꯁꯇ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯗ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯄꯣꯏꯟꯠꯁꯤꯗꯤ ꯑꯥꯏꯂꯤꯠ ꯁꯔꯖꯔꯤ ꯇꯧꯕꯁꯦ ꯌꯥꯝ ꯗꯦꯂꯤꯀꯦꯠ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯑꯃꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯦꯐꯇꯤ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯤꯅꯤ ꯑꯦꯂꯔꯖꯤ ꯇꯧꯕ ꯌꯥꯏ ꯀꯣꯛ ꯉꯥꯎꯔꯛꯄ ꯌꯥꯏ ꯑꯦꯅꯤꯊꯤꯡ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯁꯦꯐ ꯑꯣꯏꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯛꯆꯥꯡꯁꯤꯗ ꯑꯦꯅꯤ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯑꯀꯥꯟꯗ ꯗꯣꯛꯇꯔꯁꯤꯅ ꯀꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜꯚ ꯇꯧꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯁꯦꯀꯦꯟꯗꯅ ꯀ꯭ꯋꯥꯂꯤꯇꯤ ꯇꯧꯕꯤꯔꯤꯕ ꯗꯣꯛꯇꯔꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯃꯥꯅ ꯐꯣꯠꯄꯁꯦ ꯅꯥꯟꯒꯗ꯭ꯔꯥ ꯃꯥꯅ ꯁꯦꯝꯃꯤꯕ ꯑꯥꯏꯂꯤꯠꯁꯦ ꯅꯦꯆꯔꯦꯜ ꯂꯨꯛꯀꯤꯡ ꯃꯥꯟꯒꯗ꯭ꯔꯥ ꯊꯔꯗꯇꯅ ꯂꯣꯡ ꯇꯔꯝ ꯁꯦꯇꯤꯁꯐꯦꯛꯁꯟ ꯍꯌꯦꯡ ꯄꯣꯝꯕ ꯄꯨꯔꯥ ꯍꯟꯊꯔꯀꯥꯟꯗ ꯐꯖꯕ ꯔꯤꯖꯜ ꯂꯥꯛꯀꯗ꯭ꯔꯥ ꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯅ ꯍꯥꯟꯅ ꯀꯌꯥꯝ ꯁꯦꯝꯈ꯭ꯔꯦ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯐꯖꯒꯟꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯣꯇꯣꯁ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯒꯗꯕꯅꯤ ꯌꯥꯔꯒꯗꯤ ꯑꯦꯟড ꯃꯤ ꯑꯃ ꯑꯅꯤ ꯐꯖꯕꯗꯪ ꯌꯦꯡꯉꯒ ꯆꯪꯁꯤꯟꯕꯤꯔꯨꯅꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯖꯅ ꯁꯦꯝꯃꯦ ꯍꯥꯏꯔꯀꯥꯟꯗꯗꯪ ꯑꯦꯟড ꯑꯁꯣꯏꯕꯒꯤ ꯄꯥꯎ ꯄꯥꯛꯅ ꯇꯥꯗꯦ ꯍꯥꯏꯔꯀꯥꯟꯗꯗꯪ ꯆꯪꯁꯤꯟꯕꯤꯌꯨ ꯑꯦꯟড ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯥꯏꯂꯤꯠ ꯁꯔꯖꯔꯤꯁꯦ ꯌꯥꯝꯅ ꯑꯥꯔꯇꯤꯁꯇꯤꯛ ꯑꯣꯏꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯥꯏꯁড ꯃꯤ ꯑꯃꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯐꯣꯀꯁ ꯄꯤꯔꯒ ꯇꯧꯕꯤꯒꯗꯕ ꯊꯕꯛꯅꯤ ꯖꯁ ꯂꯥꯏꯛ ꯃꯤ ꯑꯃꯒꯤ ꯌꯨꯝ ꯁꯥꯕ ꯑꯣꯔ ꯃꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯚꯦꯟꯠ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯤ ꯑꯃꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯒ ꯃꯤ ꯑꯃꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡ ꯌꯥꯝ ꯈꯦꯠꯅꯩ ꯁꯣ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯀꯥꯟꯗꯗꯤ ꯌꯥꯝꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯅꯩ
ꯌꯨꯝ ꯁꯥꯕ ꯒꯥꯏꯁꯦ ꯌꯥꯝꯅ ꯗꯤꯖꯥꯏꯟ ꯀꯩꯀꯥ ꯌꯥꯝ ꯈꯟꯅꯩ ꯑꯦꯛꯖꯦꯛ ꯀꯩ ꯄꯥꯝꯃꯤ ꯀꯩ ꯄꯥꯝꯗꯦꯒꯗꯣ ꯌꯥꯝ ꯈꯟꯅꯩ ꯁꯤꯃꯤꯂꯔꯂꯤ ꯃꯤꯠꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯈꯟꯒꯗꯕꯅꯤ ꯐꯖꯅꯕ ꯇꯧꯕꯤꯔꯣ ꯍꯥꯏꯔꯒ ꯄꯤꯛꯅ ꯄꯥꯝꯕ ꯃꯤꯗꯨꯗ ꯆꯥꯎꯅ ꯇꯧꯁꯜꯂꯨꯕ ꯆꯥꯎꯅ ꯄꯥꯝꯕ ꯃꯤꯗꯨꯗ ꯄꯤꯛꯅ ꯇꯧꯁꯜꯂꯨꯕ ꯌꯥꯝꯅ ꯀꯨꯠꯁꯟꯈꯤꯕ ꯐꯦꯠ ꯂꯧꯊꯣꯛꯈꯤꯕ ꯁ꯭ꯀꯤꯟ ꯌꯥꯝ ꯂꯧꯊꯣꯛꯈꯤꯕ ꯁ꯭ꯀꯤꯟ ꯂꯧꯊꯣꯛꯄ ꯋꯥꯠꯄ ꯁꯤꯒꯨꯝꯕꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯄ ꯌꯥꯎꯏ ꯂꯥꯁꯇ ꯀꯣꯁꯁꯤꯅ ꯂꯥꯁꯇ ꯈꯟꯒꯗꯕꯅꯤ ꯀꯣꯁꯇꯣ ꯐꯥꯔꯁꯇ ꯊꯝꯕꯤꯒꯅꯨ ꯑꯒꯦꯟ ꯔꯤꯃꯥइꯟꯗꯤꯡ ꯐꯥꯔꯁꯇ ꯁꯦꯐꯇꯤ ꯗꯦꯟ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯒ ꯂꯣꯡ ꯇꯔꯝ ꯁꯦꯇꯤꯁꯐꯦꯛꯁꯟ ꯑꯦꯟ ꯂꯥꯁꯁꯤꯅ ꯀꯣꯁꯠ ꯄꯩꯁꯥꯁꯦ ꯀꯩꯒꯨꯝꯕ ꯑꯐꯣꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯇꯧꯗꯕꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯍꯣꯡꯕ ꯃꯐꯝꯗ ꯇꯧꯁꯟꯗꯣꯏ ꯃꯍꯨꯠꯇ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯥꯏꯇꯦꯝ ꯑꯃ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯇꯥꯡꯕ ꯄꯣꯠ ꯂꯩꯕ ꯉꯝꯗ꯭ꯔꯦꯅ ꯑꯍꯣꯡꯕꯁꯤꯅ ꯑꯗꯨꯝ ꯆꯂꯥꯏꯔꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯁꯤꯗꯤ ꯃꯤꯠꯇꯅ ꯇꯧꯗꯣꯏꯁꯤ ꯌꯥꯝ ꯗꯦꯂꯤꯀꯦꯠ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔꯅꯤ ꯁꯣꯏꯔꯒ ꯃꯤꯉꯣꯟꯗꯒꯤ ꯂꯣꯠꯄ ꯌꯥꯕ ꯕꯣꯗꯤ ꯄꯥꯔꯠꯁꯨ ꯅꯠꯇꯦ ꯁꯣ ꯕꯤ ꯚꯦꯔꯤ ꯀꯦꯌꯔꯐꯨꯜ ꯁꯤꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯑꯐꯕ ꯃꯐꯝꯗ ꯑꯍꯩꯕ ꯗꯣꯛꯇꯔꯅ sometimes as a free camp charity or somehow ꯍꯣꯡꯅ ꯇꯧꯕꯤꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯠ ꯀꯅꯥꯅ ꯇꯧꯕꯅꯣ ꯀꯔꯤ ꯃꯐꯝꯅꯣ ꯁꯦꯐꯇꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯖꯤꯟ ꯃꯦꯟꯇꯦꯟ ꯇꯧꯒꯗ꯭ꯔꯥ ꯑꯦꯟ ꯗꯣꯛꯇꯔꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒ ꯈꯪꯗꯅ ꯌꯥꯝ ꯇꯧꯁꯟꯕꯤꯔꯨꯅꯨ ꯊꯦꯡꯛꯁ ꯑ ꯂꯣꯠ ꯐꯣꯔ ꯋꯥꯆꯤꯡ ꯗꯤꯁ ꯚꯤꯗꯤꯑꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯁꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯣꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯛꯑꯣ ꯍꯦꯟꯅ ꯀꯨꯞꯅ ꯗꯤꯁꯀꯁ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯗꯤꯁꯀꯁ ꯇꯧꯕꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯂꯩ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯄꯔꯁꯣꯅꯦꯂꯥꯏꯁ ꯑꯦꯗꯚꯥꯏꯁ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯌꯥꯒꯅꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯗꯤꯁ ꯚꯤꯗꯤꯑꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ